Board of Secondary Education Manipur Bosem na lauba chahi asigi class 10 gi examination result ngasi lauthokhrei apunba mahairoi chada marfunipan dasmik taret mari pass tawkhrei babu parada laiba Bosem gi office ta ngasi pangthokhiba thoromaduda chahi asigi Bosem na lauba class 10 gi examination gi result atu Manipur lenga ki Department of Education S ki Commissioner Ningthauzam Geoffrey na hongnabi matungina lauthokhi examination result lauthokpagi thoromaduda Education S ki Commissioner Ningthauzam Geoffrey Bosem gi Chairman Soiriba Education S ki Director Ngasepam Bogendra Maitai Bosem gi Secretary S Jitelal Sharma amadi Bosem gi Controller of Examinations Ayam Toina mathangsina Chief Guest President amadi Guest of Honor oina sarukya ki kumjali singani ga kunga mari dagi Bosem na lauba class 10 gi examination result ase grading system da lauthokpa haukiba maramna examination gi result ta position amadi division khaidokpagi chanabi adumakti laitre chahi asigi oina Bosem na lauba class 10 gi examination aduda punna mahairoi lising kunthra taruka chamanga ga humbutara mapan na sarukya kibagi manungda mahairoi lising kunthra ni thoiga chamri ga yankhai mapan mai pakhi Mai pakpagi chang asi chahi asigi oina chada marifunipan dasmik taret mari oiri mai pakpagi chang asi mamang chahidagi chada ani dasmik taruk ahum hanthari mamang chahidadi mahairoi mai pakpagi chang asi chada marifutara mathoi dasmik ahum taret oikhibane ngasi lauthokhiba class 10 gi examination result aduda government school gi mahairoi chada humbutara taret dasmik taruk ahum yauna pass tawkhi aided school gi na chada marifumari dasmik amamanga amadi private school gi mahairoi na chada futara ni thoi dasmik ahumari pass tawbangam ke irang asina maram moiraga lanjena duna leiriba IDP mahairoi chahumga mari futara handaki examination asida sarukya ke makhoi gi manungda mahairoi chahumga kunga taret pass tawki IDP mahairoi pass tawbagi changna chada marfum doi dasmik nipan manga oike examination asida Chandel district na mahairoi chada mari futara taret dasmik ahum nipan pass tawduna khwaidagi amna pass tawba district oike masigi mathangda Thawal district na chada mari futara taruk dasmik ahum None district na chada mari futara manga dasmik mari ani ki chang da pass tawki examination asida nupa mahairoi sing pass tawbagi chang na chada marfunipan dasmik mapan amadi nupi mahairoi na chada marfunipan dasmik manganipan oike ngasigi examination haidokpagi thorom adu kamari lainana Education S ki Commissioner Ningthauzam Geoffrey na hai angang amada lairiba haithoi singthoiba do khangdoktuna mapung fawa citizen ama oina ba makhong sombi ba haiba silebag asigi anoba education policy asigi mityengni Meeting asida yumpham oiraga examination the grading system asi chana bahurakpane masi aphaba khongthangni masina mahairoi singda examination gi pressure hantha hanba ngamlibani haina mahangna phungtokhi mahangna makhata na hainga si class 10 pass toraba mahairoi singda yaifa paujal piri class 10 gi examination asi punsi gi aroiba examination natte haina khalaga examination asida mark name na phangba mahairoi sing pungning hantharoidabane tungdasu examination kya lairi haiba khangduna kanna hotnaduna masak thokpa mi amamam oinaba hotnagadabani haina mahangna makhata ki Class 10 da already akoina akoigi grading system hawdokre now state akoi hawdoi bis maram chang se already akoina Central Board of Secondary Education moina hawdokre NEP ge matungna moi hawdokre CBSE na hawdokki taragadi ngasagi across the country ngasagi CBSE model se chanaba hawra ani ba 10 gi matungina class 11 to ke admission se 10 gi magi system gi basis se admission tarakadori bani 12 ki matungna ngasagi graduation to matam ngasagi 12 ta kamaina pirik magi marking system kamaita adu matungna akoi colleges sing na adu basis tarakadori stage akoina Manipur na akoina changjal laudagadi asa ko yeng le hokta ba adu model to adopt tarakpani it's a very good system the best advantage the good thing is ngasagi siki system hana mark basis ta pyramid akoi angang sing ngasagi unnecessary pressure ngasagi undesirable pressure mayam le bang ngasagi mark to ngasagi wangna phangna bu hotna badang ngasagi maduna 96 phanguduna 95 phanguduna ka haina helabra habus nataba ko 99 phanguduna 92 phanguduna yam hen helabra habus nataba ma khara ke juki damang takte pressure pi dana ngasagi suicidal tendencies le angang do stressful oina even parents for yaw ngasagi whole family stress like doini madu ta honingdaba ana advan adugi basis ko grading system lakbani
Thorom aduka mari lenana bosem gi chairman soiriba education S ki director ngasepam Vogendra Maitain hai mathang chahidagi class 10 gi examination result ase grading system khak natana mahairoi singna fangliba mark sheet yauna lauthokna ba thorang paikhatli mamang chahigi yengna bada pass tawbagi chang ase hanthai handakti examination ase yamna strict amadi fair oina pangthokna ba angam ba thakta hotna kibani haina mahangna makhata ki akoi examination chi yam fair in tawna baina even akoi gi department gi journal education JDO sinko akoi gi district program managers mayam si lo involved the weba we ensure that asai gi question papers si police station gi police custody da thamani next day kanoda akoi na examination center de yobase our akoi gi education officers spread all over the 16 districts so they helped us a lot ko aduna asai examination si yang fair oina tawi haibadu madi mamang chahidegi the percentage se kitang hengat praina khala of course there might be ifs and buts adum tholom madi leram gani instances amani akoi khudakta adum sigumba tawren akoi FIR tawdula khotna pharaga adum judicial custody dum thammi akoi aduna percentage handaba haibase aigi motadi asai exam se akoi na kitang fair oina tawi yam strict oina tawi na admane thamjagi